ngasi taibang thampakta chena chongna sanari ngasi taibang thampakta chena chongna sanari ngasi malem thampakta awano ngai tinnari ngasi malem thampakta awano ngai tinnari ngasi taibang thampakta Manipurda lising makachamapan humpudra mapan gi matam asidadi theater practitioners singna malemgi oina blanketam oriba political theater asida chang yamna mai onsinnarakhi makhal makhal gi drama amasung theatrical performance mayam amada political issue amasung theme kayada mathang mathang khut thanaraki Samna akanba political power ama mayuknaba corruption social injustice ki chang fangnaba mayam ama hakthengnana nakoinana aikhoigi stage ta thangalaki masigumba makhalgi form of protest ki manungda social amasung political issue mayam ama theater da sizinarakiba marakta Lokendra Arambamna American Civil War play ama amuk trans adaptation tawduna yopa ki yotlei ama haina mingthonduna wangu lolgi wangangda Arian theater na puthoki play asisu matam adugi theater nainama singna yamna hakchenna nainakhiba play ama oiki lising makachamapan marifu marida Lokendra Arambamna numit kapa play puthoktuna artist singbu hena maning makha tamhanba non theatrical space na chingba season na duna environmental situation na hena experimental theater gi line da changsinki Samna actor singbu proscenium stage ta fazin punsinduna thambagi mayokta anti proscenium da kanna lila tawba haurakhi Lokendra Arambam yamna serious theater practitioner oibata natana miyamga yamna samnaba afaba organizer amasuni Anoba theater gi lak liba khongset asida mathanta khangbadu nataba miyam hupta khanginaba amadi theater gi ihau asi lamdam asida yamna kankhatnaba Arian theater dasu theater festival kya sinbada achauba thodang lawrakhi loinana mahakna theater gi afaba organizer moina kum lising ama chamapan marifu taragi loirakpa matamda mahaki liching makhada Manipur gi theater group taret punsilaga Forum for Laboratory Theater Manipur linkhatki Hairiba tinakriba theater loop taret adudi mathang sitna makoi gi maruoiba thodang yakhiba director singaloinana panba yabadi Aryan Theater amasung director Dr. Nongthombam Premchan Paradise Theater gi director Laurembam Kisojit Banyan Repertory Theater gi director M. Sursen nongakraba matungda kum lising ama chamapan marifu taradagi director MC Thoibana amuk mahut silhauki Mathangda Taret Senphagi director Nameirakpam Tiken Delhi Repertory Theater gi director Pukhrambam Khogendra Panthabin Natya Mandir gi director Yumnam Rajendra Loinana Taret Subada Pafal amasung masigi director RK Tombisana asina chingbani Lokendra Arambamna Fort Foundation ga khusam naraga theater group tarit ki apunba thabak asi haudringai gi mamang dagi hauna Lokendra Arambamna individual project Fort Foundation gi makhada theater gi thabak thorum kaya tawki kum lising ama chamapan marifu manga dagina kum lising ama chamapan marifu tara tarukta ritual tradition in Manipur relation to contemporary performance haibasida contemporary performance ka ritual ga leinaba mari aduda individual project adu Fort Foundation gi makhada tawki Hariba project asida nonga khraba oja kanhailana actor methodology gi matangda thabak kaya tawki Hariba Fort ki project asigidamak India dagi theater unit tara khanbada oja kanhailal amasung oja Lokendra Arambam yawi Masigi mamangda Fort Foundation asi Ratan Thiamsu lising ama chamapan marifu mari adwaidagi samnaba horaki Fort ki makhada project tawkhre contemporary Manipur gi theater da anobu mayon anobu pangal ama hapada Fort Foundation na thau oiraga contemporary Manipuri theater gi maya asi hena ngalalakhi Manipuri theater bu malem da saktak pada Fort ki khudol yamna chawi asumna kum lising ama chamapan marifu tarada oja Lokendra na Manipur gi yamna mangjil thaba theater unit tarit asi punsinduna Forum for Laboratory Theater Manipur semduna forum gi oina Fort Foundation da project thaki lising magachamapan marifudara mathoida Fort ki expert sing laktuna makhoi gi tawgadaba thabak amasung methodology gi matangda kupna khana nainaraba matungda forum gi achauba activities tawba hawrakhi lising magachamapan marifudara ni thoida ojar Lokendra Arambamna national level gi body communication workshop su tawkhi
लोइनना कुम लिसिंग अमा चमापन मरिफु तरा हुमदोइदा ब्रिटिश काउंसिल गा समनदुना मखोइना अफबा एक्सपर्ट थारक्तुना मूवमेंट की वर्कशॉप तौरई ब्रिटिश काउंसिल न थारक्पा मिस फुएफ्टन एक्सपर्ट असिगे मखादा थिएटर यूनिट तरेट असिदा नतना अतई थिएटर लुपसिंगसु याउना मूवमेंट वर्कशॉप अदु चथके लोकेंद्र आरांबमना लिसिंग मचमापन मरफुदरा तरुक की मतम असिददे लंदन के म्यूजिक खंगरक्तुना लिसिंग मचमापन मरफुदरा तरुक असी मक्तदा विलियम शेक्सपियर की प्ले मैकबेथ प्रोजेक्ट अमा फंगदुना लंदन फिल्म इंस्टीट्यूट की मखादा मैकबेथ लोकताकता प्रोडक्शन तौदुना फिल्म नम्मी असुमना लोकेंद्र आरांबमना लुचिंगदुना मथंग मखोय के टॉप थबक सिंगदुना मरम मोइरगा इंटरनेशनल कोलैबोरेशन दा माई पाकना संगसिलकी मसिके एक्टिविटीज असिना मरम ओइरगा प्रोजेक्ट असि मखा चथबगी अयाबा फंगदुना कुम लिसिंग अमा चमापन मरिफु तरानी पांदगी कुम लिसिंग अनीगी मार्च थाददी फोर्थ की प्रोजेक्ट असि मपुंग फाना लोइशिनकी असिगुंबा कंटेम्पररी मणिपुर की थिएटर की दमकता यामना कानखरबा अखुगी थिएटर प्रैक्टिशनर सिंगी कानरबा एक्सपीरियंस सिंग मयाम असि इदुना मेथोडोलॉजी तोंगान फिल्म दा रिसर्च तौदुना फोंगदुना पुथोखी हाइबा यामना मरु ओइबा प्रोजेक्ट अमसुन प्रोग्राम अदु हंगतना खरदा निंगसिंगबा याबदी महौसाना अखुगी इना खुल्लबा ट्रेडिशन अखुगी कल्चर असिदा अखुगी लीला परफॉर्मेंस का मरी लेना हंदुना मदुदा तोंगान बा कंटेम्पररी की वहन पुथोकनबगीदबक टॉप थौरम अमनी खुदमोइना अखोगी कल्चर ट्रेडिशन अरीबा टेक्सिंग हिस्ट्री मिथोलॉजी मयाम असिदा रीइंटरप्रिटेशन हाइबसिगी वहनसी चाउना याकाइहनकी लोइनना फोक थीम की एडाप्टेशन थिएटर बु आइडियोलॉजी प्रोपेगेट तौननबा थिएटर बु अखोगी कल्चर अमसुंग ट्रेडिशन बु एनालाइसिस तौननबा खोंगथांग अमसुनी अमरोमदा अखोई ख्वाइदगी मरु ओइबा लान की आर्ट अमा ओइना लेरिबा थांगता असिना अखोई परफॉर्मिंग आर्ट की मियेंगदगी यंगलकपा कमदोंगा मार्शल एक्टर अमना डेवलप तौबदा करम हाइना कानबगी मागी पांगल अदुना थांगता की पांगल मनुंगदा लेरिबा बेसिक थांगता की आर्टिस्ट अमना मनुंगदा थमजरिबा मागी रिचुअल मागी थाजजबा बिलीफ सिस्टम मागी एक्सरसाइज सिस्टम मागी फिजियोलॉजी अखोई हक्सांग थोकलिबा पुंगनमक्से नैनबगे तांकक अमसु प्रोजेक्ट अदुना कानबा कया पीखी प्रोजेक्ट असिना मपुंग ओइना फोर्थ फाउंडेशन की प्रोजेक्ट कया पाइखिबा अखोगी थिएटर क्रिएटर्स सिंग असिना अखोगी मियामदा सीरियस थिएटर की महाव अमदी पीबा ngamki अखोगी थिएटर दा चेंजे चोंजरिबा सिंगदा यामना सीरियस ओइनरकपा हेना कमिटेड ओइबा मॉडर्न थिएटर की कॉन्शियसनेस अमगी काइहोबा अमा फंगनकी थिएटर असि अकनबा खुनाइबु नैनबा आर्ट अमनी हाइना खललकी मतंग असिदा अखोगी एक्सपेरिमेंटल थिएटर की लम्यानबा सिंगी मनुंगदा अमा ओरिबा लोकेंद्र आरांबम असि तसेंग लमदम असिगी थिएटर की अफबा क्रिटिक अमसुनी महाक डायरेक्टर नि प्लेराइट नि एक्टर नि थियोरिस्ट अमसुनी महाकी थिएटर की खोंगसत प्ले कुंथ्रा की मथकता पुथोखरे महाकी मास्टरपीस प्ले कया पनबा याबदी खुमन चकपा मोइरांगंबा लिसिंग मचमापन मरफुनिथोय फवोइबी लांगोन लिसिंग मचमापन मरफुतरेट मैकबेथ स्टेज ऑफ ब्लड लिसिंग मचमापन मरफुदरा तरेट अवांग नोंपोक लमगिनावा लिसिंग मचमापन मरफुदरा निपान लिसिंग अनि असिना चिंबा पनबा याय अदुगा अतोपा पनबा याबा अमना हैसनाम कान्हाइलाल की ममिंग लेरबा प्ले पेबेट असि महाकना डायरेक्शन तौदुना डॉक्यूमेंटरी फिल्म अमा ओइना लिसिंग अमा चमापन मरफु मंगादा पुथोकी संगीत नाटक एकेडमी एवॉर्डी ओजा लोकेंद्र आरांबम की मास्टरपीस प्लेसिंग असि की मनुंगदा अमुक इंटरनेशनल स्केल दा ख्वाइदगी चाउना माई पाखिबा प्ले अमा उरिबा मैकबेथ स्टेज ऑफ ब्लड असि मक्ति अंगकपा प्ले अमा ओइखी मसी मणिपुर थिएटर की पुवारीदा अचौबा माई पाकपगी मफम अमसु कनबा ngamखी मैकबेथ प्ले असिना मालेम की थाकता खननबगी मफम अमा कनबा ngamखिबसी कमदौबनो हाइबसिसु अखोइगी अनौबा मिरोलगी मियोइसिंगनसु हंगतना येंगफम थोई ओजा लोकेंद्र आरांबम की मणिपुर की कंडीशन दा एडाप्ट तौदुना सेंबा मैकबेथ प्ले असि रिनेम तौदुना मैकबेथ स्टेज ऑफ ब्लड हाइन मिंगथोली अदुगा प्रोजेक्ट असि हेक हौरपदगी हौना प्ले असिगे अचौबा एक्सपेरिमेंटेशन असि स्पेस असिमकनी लोइना मणिपुर की पॉलिटिकल कंडीशन अयौबा कल्चरल एक्सप्रेशन असिसु अमनी इसिंग हाइबसिना अचौबा मेटाफोर ओइना इगी महुत सिंदुना मसिना बैकग्राउंड ओइरगा प्ले असि सेंबनी इम्फाल दा मणिपुर दा मैकबेथ की परफॉर्मेंस असि लोकताकता निंगथेम पुखरी की इपाकता परफॉर्मेंस पीखी
Aduga London dana Brentford West London gi River Thames ta so kaya kum lising ama chamapan marifutara taret ki August thada utki. Macbeth Stage of Blood hariba play asi India na ningkha tamlakpa chahi yankai surupaka mari lenana utkibani. Asigumlaba natural environment site specific performance haiba asimakti top ayengba singna lighting loi singda experience amma phangba performance masak amani. Tasingna aikuigi real space aduga fictional space aduga matam amatada unahan mani. Traditional theatre space asi reject tawduna play gi narrative aduga amadi director adugi interpretation aduga sushinana mafam adu leblakpani. Loinana actor sing dasu achobu challenge amani. Mafam adugi site environment aduga ayengba singa hen luthaba wariga loinana wakhal fauminaba si ayauba mahausaga manadaba amani. Aduna Manipurda modern site specific theatre performance study Lokendra Arambam lamyanmani. Hariba play asibu sanariba actor sing asi nupi amata yaudi. Nupa actor tarani thoina British actor mayamga loinana sanaba site specific performance ama themes ki performance adu oiki. Performance aduda aikuigi maibi gi culture trans ritual gi elements sing telaba matamda British actor sing aduda train tawbaduda angakpa wafam kaya London da phongba khwaidagi maming leiraba pausi Jagajanski August kun lising amaga chamapan marfutara taret ki pausi da phonglakpa aduda asumna hai. It is only day 3 of rehearsal, but already the British cast has learned 10 different ways of sitting. The initial skepticism has turned to a kind of infectious wonder as the group begins to tackle the chanting techniques for inducing shamanistic trance. Unlike their British counterparts, Manipuri actors do not need to learn how to go into a trance. For them, it is as natural as drinking a glass of water. Forum for Laboratory Theatre Manipur amasung Waterman's Arts Centre London anina khusamnaduna International Arts Production amoina puthokriba Macbeth Stage of Blood ke production history asi hangatna yengbada yamna nuai. Imphal dagi nupi actor amata yaudana nupa actor tarani thoina British actor singa pullaga achoba production adu utkribani. Play adu auditorium amada utpanati. Brentford West London gi River Thames ki paklaba ipak thakta atawba stage oina chawkraba phut chama gi changmuk chawba isingi mathakta saba phampak semduna site specific performance ama oina utkhibani. Hariba play asi River Thames ki numidang wairam numitna mayum hek changkhiba amambana kuptringai manga leiringai dagi play adu utpa hoki. Pung amaga minute kuntarulom sangba Macbeth adu amambana pungkup kupsilak laba matamda Macbeth ki asiba masa adu Thames turenda hi macha amada mai ama thalaga mityengi wangmada puduna chatkiduna loisilli. Hariba play asigi translation Manipuri adaptation di Nonga Kraba Arambam Samarendrani. Aduga play asigi director na Lokendra Arambamni. Play asi nupa actor tarani thoina mapung oiba role lauduna sanabani. Manipur dagi maru oiba actor singa dudi Angom Firoz, R.K. Tombisana, Gurumayum Gopesor, Bikram Laisram, Chakpram Ramesh Chandra, Lemapopam Tikendra, Mitra Chan Wahengbam, David Kumar Lorembam, Meghat Chandra Laipubam, Ingocha Yangkhom, Samurai Latpam, Mahanta, Nameirakpam, Jila Tombi, Asina Chingbani. Aduga British actor singdana Clive Clark, Leo May, Paul Sado, Shushi Gishan asina chingbani. Aduga music director na Nameirakpam tikeni. Thames Turelgi ipak thaki performance asida England mahu saga manadaba top mahau ama pi khibangam khibadi William Shakespeare gi tragedy Macbeth ki yamna maru oiba character Lady Macbeth yaudana Macbeth masamakna Macbeth su saba aduga Lady Macbeth su saduna chawna mai pakna performance pi khiba utkhiba adumakni. Aina khaliba mihat asina robe khutha warabati matung amuk taningai lektre. Mahang ngai gida lali base ai ase mahakit hazaba angamba amadi ai sagai oibanani aduga ngasi aina mabu yumda kauduna pijabi thaktauri ai hangna mihat ba oibegi mahutta mahakpu mihat phamdagi nga thokadabani mahakte pukchel tapkra bading thawni
ai hangna mahakpo haluba matamda mahakki thawaina ai se kayada phatraba mino haina miyam khanganna ba laurakani nahak mahakpo mung thadokuna laklabra asiguma thabaga se amu makha chatharwam se mahakti pukjel tapkraba ning thawni mahakpo miyam da sakna sonai ngayaki mamangda ning thawaigani khankibadudi na yungawna tawbra nangi pungningi apamadu tungkrabra na punsida khwaidigi athoiba oige khankraba nangna hojina pangdaba ayamba amoina lerge haiba maramdi nasada pamliba pot adu phangnaba thabak tongnaba gi thongna leitre natra aingonda wafam adu haigano mi pungna mona ngamma thongna adu aigi su sap chana lei madudagi hen madudi mi nate pangdaba pirak bichinthi asiguma matam masida nahagi khudong chaba du mangalage haibra na punsida khwaidigi athoiba oina naba tanja aduga hojina ayamba amoina lerge haibra isabo khomlang inkraba mi oini khomlang thakrabi sa gi nungsibai khange adubo nahana ning thau hatke wasak pagumna ai hang isabo hatke ning krabadi ithada khomlang pithali bi isabo nung pak tak ta hayatuna hatkani ai leple mang do uriba apai bata ta khok asinai bu payo haiba matagum kholam toy na kauri obadi phange sokpadi ngamde masibo henjin megi pungninge huldegi thorok aranba wakhalgi mamira ensilli ai bu sapu kan nanga sigi tamthira ba mihar si pangthokna ba pakli I marik maktarba tajinda natte masi manglan gi oida ba mitta masen marang on bane ngasigi ibunai mu gi thawang sida he lai pak lai sa tan ganoi gi khong thang makho lai mai da tari ba thaudu nong ai bu khudi thian gar arapada tari ba saring makhol yeiraganu khon thang ning thau magi napada gauri khonjeladuna mabu khamnong pungda oi Wahangdi Macbeth Stays of Blood asida Macbeth amasung Lady Macbeth animaki saktam langkiba actor adu kanano haibasini mahakadudi Imphal East ki wangkai thangjam lekaidagi saknairaba actor Angom Firosni mase 1996 ki March ki end adaida akogi ojaloke na ingonda heroes mai tongna Macbeth ki workshop ama togani message da nangsi yaw ai ngonda takpire oja du yam nungai je su yawjege haidana Macbeth workshop si yawi London dagi lakpa mokoi team amaga akogi artist khananabagi mong da lakpa jani adregi university ki hall da khoi si workshop se tawi numit humni marini gumba I workshop se attend tawi mokoi gi adai lai bo kamu sindra I pen bi ba hagadra I pam ba hagadra Macbeth se engonda casting se dum to birame ai haksna Macbeth na Lady Macbeth se yawroi during ado tar de Firoz nang na kamai tawna nangi mind si kamai tawna Lady Macbeth amasung Macbeth ani sinan kamai sanagadage kai che lekidra ba oja akogi raiwe kha ba oja somen jos nengonda Firoz atuti akogi pi pa haiba culture am lei yet woi haibam lei ba se nang yam phajana khalakanda nangna Lady Macbeth ki wahi si ngangwa matamda nangi gesture na adigi left on the profile oina hapet leiraga adigi nang Lady Macbeth si nang represent taw aduga dialogue to nangi nungdigi thokpo oina nangna nupi kasu saba yaba ponate adu nangi nungdigi Macbeth ki nungdigi tholakba baba amusung phataba pam amusung pamdaba tobo yaba amusung yadaba anigi confrontation je nang self tokjo lawe kharba da sumen rosne ngoda admain taw kaina ai madu yam wagi sumaina tawi adagi pena thengsa boja singse makogi haidi magi dito simak tawgodabne na takpi bigi pose masi kaya leite akoi isa dagi dialogue si digest tawro matungda moda tholokpa poto agi on actor ki freedom si ohelli adagi plus actor ki freedom oi bagi magi mong di karino haida lilasi ki design se martial art loin based martial ki movement aksangi gesture leiba hunba songba galoina loina madra based to gunina madute actor isa dagi tholle dialogue si digest tawro matungda ada dialogue ki art ti phajana khangna ba hone adigi nupi singa wogda bini akoi nupa da taragani thoile tim si de pulaga oja loke ne arambam loke ne tike ne arke tumbisna ne MC arune koi pulaga mitra ngane salise ara sarpe sida kamai to geda koi se sidegi sapadi 14 August nangna bani chatoise akhone changi ba lilagi khungsina India gi yankai suba Independence Day celebration sigi khongsa ne ada ai ne tumbisna ne
oza lo ke ne tike ne gope ne akhoi manga amana ICCR ne sponsor tawi re lemuri ba moi mapal la kanu se sina waterman art center na tawi are marak sida akhoi ki MC arun cha sina pel na pawi correspondent oina pel na pong sponsor tawo ol man are ki lila gi train sidi Kenari haitare. Oza lo ke meg besi la ko dana ong tongang kare. Tongang sina ko ita ko oza lo ke ne lokla isna ko gi ritual gi magi place gi tongang ma sa mana mo dila si stage si ising da thani gi no kwa khela na oza ma le ma. Aru gi pattern da pho haraga ong ma sema ga pong du ma ta hi na actor si la sana. Ada masigi dila si gi pattern sema. Aina su hai ba oza place ising ta sum tawla ga sum pixel laga ko lila si upam ni da sum to khip ta bra hai masi ma negotiation to so ya de mana ising da mana la tong be wakhal ma phawri si ma khoi lai ko bu gi khoi ising de gi thawai mi lo khot gi kari gi si ma ngona thadong na so ya da polam ne man u budong to mu yaw ising si ga khoi lai na mari adana oza wi ta de khoi gi mek be si ising ne tra di dum to da ba taw ni ne na hai ma ka pa computer dum lai ya ado mana lepi ba pi de ising to gudam ne haibse sida tum lai so numit mangani ni ogos ke tari kum dagina tari kumuri pho adigi marakta accident lam thwe accident ji kamang to ge da khoi gi ai si macbeth si sir ganda magi rock the whole lama makul lama thamme makul sida macbeth si phum bagi insan kharaga asona kanda back stage da ai gi thawai maybe ge thawai si sakhina ba hi male madura ise mu transfer to doi ni mo nang thanga sigi marak ki gap sida ai gi stage ge gap ka maning ge back ta le ba hi siga ani mak tai si thang sida ai na pai ba ai gi thang se ising ta thokra bra ta thokra ba ai as kamai tau ni sidi ate thang ma sa ma su du yaw ba ai lai buk phaba man kamai tau ai thang ani pu akhoi ge thang lai teng hai be ge gi yum da practice to gi ye thang woi thang pu aha ma dai na person ye thang si ta thokra adigi nungal ba place ai wathang sin pai re adigi maybe how ro posi kamai to geda maybe ki asiba thawai se atha pa gi hi ma da pura ga mayam sang na pukhale ga isi thamaga maybe ki barel tong na ba gi khoi gi koi na chorus mayam sin khoi gi ni thau si ba matam da khoi gi ta khaw ma chung adu mi gi khaw ma khona improvise to pura ga maybe si khalaga stage dong na ni thau ma si ba hapam thopa thang kar ga ma khwang da ponchen bire macbeth ki lorim da gi pusi da mana haider pi saru lan min su ete to ho ro pi saru to ma gi ho ke doi ne macbeth ni kochen sel ga aki ba ma khai loin sieng ro ina tam ta le no brain ji hair ga law khong do re ho ro ke doi Macbeth play asigi mahuk saga mana da wafam amana non theatrical space amada top ayeng basingbu playhouse ki hainabe thadok handuna non theatrical space amada experimental theatrical experience ama phanghalakpa asine England dasu playhouse ki chatlibi leitringai amamang thaktage hongna environmental situation da play kaya torum lagasu site specific haiba wahai asiga loinana contemporary performance kaya radical oina miyeng amadagi performance space ki changyang tarupasidi lising ama chamapan humpugi matam aduwai dagini Malim gi oina kun suba chahi chagi non traditional performance space da top pa theatrical experience ama fangnana ba site specific theater da changyang tawrakpa director khara panba yabadi Savilot Mayor Hall, Erwin Piscator, Antonin Arto, Peter Brook, Robert Wilson, asina chingpasing panbayay. Experimental theater gi nonglaina sapukan aikugi theater da yairakhraba matung lising magchamapan hubudra gi matung dagiri matamgi khonglei gi theater gi masak asida setok khaidokna ba yadaba maram chat khara uba phangi masigi maram chat asidani Macbeth gi anoba sayon kaya mathang polakhriba Samna translation, adaptation, reinterpretation of history, mythology amadi ariba text asi matamgi theater gi kan khraba chaisu ngaktani masigi manungdagi tongan ba magi wahai ta mayam ama sizinoduna ariba classical text mayam amada anau wahan kaya inject tawsilakhi Macbeth play asi contemporary world stage da khwaidagi masing yamna hanjin reproduce tawba play singi manungda amani loinana masigi ariba text asibu sizinaduna malemgi tongan ba lam adugi nena tadaba charangna political condition human problem kayada panduna masing khangdana reconceive remake tawduna wahan mayam ama hanari loinana international global issue kayada suni
asumna single play amana tongan tongan ba cultural context ta changaga madugi act of reinterpretation ohelakpa asida Manipuri theatre desu hena contemporary ohelaki Manipur imagi haisnam kanhailal gi tamnalai kaibu kayoiba bebe na chingba folk theme kayasu adapt toduna aikhugi new theatre gi masak ratan thiam gi chakrabihu gi interpretation kaya asina thamoi kaya phong na yeiba ngamki asigumlaba aikhugi director sing asigi play sing asina Manipuri theatre ase hena anoba modern amasung contemporary ohelaki hairiba matamgi khonglei theatre gi khongchara sida Shakespeare gi Macbeth asi aikoi gi theatre dasu makhal gi wahan kayada leisat tamki Macbeth production loina konsinba ngamdragasu tongan ba interpretation da masagi theatre philosophy amamam yauna puthorakpa Macbeth play ahum khaktang maruoina panba yabadi Lokendra Arambam gi Forum for Laboratory Theatre Manipur gi Macbeth Stays of Blood ani subada Chorus Repertory Theatre gi Ratan Thiam gi Macbeth amasung ahum subada Ranbir Mangang gi Augri Theatre Repertory gi Macbeth ahum asini Hairiba director ahum asigi tongan ba Macbeth thamba interpretation asi amata manade loina na play gi sanapam gi experiment su amata manade Lokendra Arambamna site specific theatre performance ki experimentation ga loinana Macbeth pu Manipur ki context ta ising gi ipak asibo symbolic connection amada aikhugi indigenous culture aikhugi social amasung political conflict adu ningthina yairi Amaromda chorus ki Ratan Thiamna semlakliba play masem asisu pumtong tonganba amani Shakespeare ki Macbeth ki text ka directorial note ka punsilaga play semlagi play asida sin tarama thoida the directorial note and interpretation Macbeth as a disease saiba cinema combined text ki masak oina hapchilai tarama thoi suba aroiba sinda Macbeth ki masa pumba laithum paklaba amoina saktak lagi kalak khambanba apami hobana khana choinabada khumang chausilhanba lana masung terrorism gi lainana malem gi marak mayung thungkraba saktam Macbeth na laina oina mahut silaki aduga ahum suba Macbeth asina amuk pum topa interpretation amani Augri Theatre Repertory gi director Ranbir Mangang asina hatna sunaba kalak khamanba Shakespeare gi Green Eye Monster gi sathi kraba satam asibu metaphorical representation amada pungkokpa lila sanapam phampak aduda aikhui gi phajakraba mengkraba cultural gi zerona thang makhol ama phau tahandana ulakpani masisu angakpa khusem amani aikhui gi theatre phampak kumhaiwari masini punsi phampak kumhaiwari ngasi taibang phampakta chena chongna sanari ngasi taibang phampakta chena chongna sanari